Naharolgi Akhannaba Thouramna marupsingbu taramna okjari ngasigi Naharolgi Akhannaba Thouramda thamjari INBA gi World Investigator oina leibiriba Ngangbam Shantikumar INBA Manipur gi Joint Secretary Rakesh amadi Asia Pacific Championship Englishing ani taraga mapal gi Women Bodybuilding gi oina Overall Championship gi title fanglaklabi Ingudam Kabita chanuga unaduna wari saba unaduna wari watai sabiribi Nongthombam Roma Hojik Laubirasi Naharolgi Akhannaba Thouram Ngasi Akashvani Imphal gi studio da lengsin bidun leiribasi Oja Ngangbam Shantikumar Oja Rakesh amasung nauna natural bodybuilding haiba masana sida khong thangjilaklibi Ingudam Kabita chanuni ahanba maktada Oja ani amasung Ingudam Kabita chanubu taramno chari khurumjari Ningsing biay Ingudam Kabita chanu si lisingani tarampan gi June gi tang kunda pangthokhiba Asia Pacific Championship sida nupi gi oiba bodybuilding haiba sida koi overall champion title lawraklaba nupi mcha mani Kabita title si phang matamda thamoida kari phauki ke isada kari phauki title si phangba matamda kanglei paki kari su matik sajadraba mamamloi ama oina kariguma khudol kharadi susoi soidana tamba ngamlani khalubada penjadaba ngamjadi ado Kabita nupi macha sing sidi ayambana koi tungan ba masana sing haibatare hockey sana boirabasu na tungan ba badminton khangde masana mayam leiriba ado Kabita bodybuilding haiba masana sida koi thawai yaungna Honoriba sigi magi maroi base masikari no isada kari gino bodybuilding sana ning bai waklon phaurai se kamain torpon yamna ngalingei matamda yamna piklingei matamdagi world gi figure khara aina uba phangjai madudi saktakna drabasu thoido hendokna khangleba Arnold aduguruni kolme makhoigi hakchangi fibam ase aina ngalingei matamdagi uba phangjaki makhoigi fibam da uba matamda aigi pukningda yamna penjaba pokseiba penba pokbu khaktana tana aigi punsi dasu penthokpa aduna loibna taba isasu honagi aduga adugum fibam adu yewnana ba honagi karigumba khara tawge haibagi damakta aina hiram asida changsilakhibane ba adumai tawdana aise pamba horokhibane aduna ai natural oina adum horoki hojiksu odum natural oina karigumba chahaidaba doping free oiba ngakta sinaraga karigumba chahaidaba tahoidaba amata ngasi phawbuda thingjaraktri anda Kabita koigi bodybuilding haibasida bodybuilder amo oina bo honar paibasi koi noma khaktang da isa se sagalakpa yaroidori baneba ado karmain tawdana karamba chahi matang dagi haiba bodybuilder amo oina bagi ngasagi saganabagi steps se masi karmain honar khabdu wari du sum thang share tawbune aigi oinadi chahi 15 muk surakpa matamdagi aise bodybuilding hai masana changsen bharokpani aina horokhi matang si 10 standard tamakpa horokpa matamda aibu like tambirakhiba oja amakhak leijai mana ai pamjabasi uba matamda akhogi tera sapam lekta leiba kanglei bodybuilders gym haina khangnaba gym asida oja joigina coach oiraga magi makhada aibu chingsan birami lami asida adudagi ase tamna horokhibane aduba aigi hakchangi film ase fat percent yam wangba aduga structure se fajana leiramde aduga dieting gi knowledge aingonda leiramde aduga karamba chagadage karamana charoidage haibasi haibana chingba knowledge se ai karimta leijarakte adubu tamna ojana angango oibanina aingonda yamna laksan birakte adubu tamna honarakpadagi dieting tawba horakhi diet control tawba horakhi bida yam tamna change torokpane aduga loina na aigi steroid na chingba hormone na chingba sinaraktabna maram oidana nipagi changdo dumaina phanaba yow matamna yam wana thoe aduga body sisu semba yamna waba body ma oibana chahi chuppa ai thau yamna chadaba adumaina control tawra laaga tamna semakhibani adubu adu yamna wana honarubagi mahutta yamna tappa change ama aingonda phange adubu yam tapjaragasu karigumba kharadi tamna achieve tawba hore aduga makhadana su tawba ngamjaki gi haina thamjagi adu Kabita da natural bodybuilding haibadi ngasagi koi steroid sizinadaba tongan ba hakchangi oiba mahushagi masina koi natural bodybuilder amoina bi wakolon sidi kanadagi phangaki masigi inspiration sa Masigi inspiration si akogi Oja Shantikumar na ihan hanbo ina International Natural Bodybuilding Association na si India da pusin biraki adugi ihan hanbo ina Mr. Maipak Legendary and Dr. Ngangbam Meetei 2017 da iroi sema da pangthoki madu da ihan hanbo ina Oja na pusin biraki adu pusin birak matamda Oja na women bodybuilding ji thambiki deba adu da aise physics te thoksaki adu di kari umbamta tarakpa ngamjaki de maramdi aiga khara tayo nakhiba physics siga ai bodybuilding gi poses
ꯈꯔꯁꯤꯒ ꯌꯥꯝ ꯇꯥꯌꯣꯟꯅꯕ ꯑꯣꯏꯗꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯆꯤꯞ ꯇꯧꯕ ꯐꯪꯗꯦꯕ ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯕ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯅ ꯍꯦꯛ ꯁꯥꯟꯅꯕ ꯍꯧꯔꯛꯄ ꯆꯍꯤꯗꯨꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯏꯕ ꯀꯣꯝꯄꯤꯇꯤꯁꯟ ꯃꯌꯥꯝꯁꯦ ꯑꯩ ꯑꯗꯨꯃꯛ ꯆꯦꯂꯦꯟꯖ ꯇꯧꯗꯅ ꯊꯣꯛꯇꯅ ꯁꯔꯨꯛ ꯌꯥꯕꯇ ꯅꯠꯇꯅ ꯃꯦꯗꯜ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯉꯒ ꯑꯗꯨꯃꯛ ꯂꯥꯛꯆꯈꯤꯕ ꯑꯗꯨꯕꯨ ꯑꯩ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯊꯣꯛꯆꯔꯤ ꯃꯈꯣꯏꯒ ꯀꯝꯄꯤꯠ ꯇꯧꯕꯁꯤꯒ ꯑꯩꯒꯤ ꯂꯥꯏꯟꯁꯤꯒ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯛꯄꯅꯤꯅ ꯑꯣꯖꯥꯅ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯄꯨꯁꯟꯕꯤꯔꯛꯄꯗ ꯑꯩꯒꯤ ꯇꯦꯂꯦꯟꯁꯦ ꯅꯦꯆꯔꯦꯜꯂꯤ ꯎꯠꯊꯣꯛꯆꯕ ꯉꯝꯖꯔꯛꯄꯅꯦꯕ ꯃꯈꯣꯏꯒꯤ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯌꯧꯕ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯅꯦꯆꯔꯦꯜꯒꯤ ꯈꯨꯗꯣꯜꯁꯤꯅ ꯃꯗꯨꯒꯤ ꯐꯤꯕꯝꯗꯨꯗꯒꯤ ꯍꯦꯟꯅ ꯌꯧꯕ ꯉꯝꯖꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯀꯕꯤꯇꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯑꯥꯁꯥꯁꯨ ꯊꯝꯖꯒꯦ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯒꯅꯤꯅ ꯈꯟꯖꯩ ꯃꯇꯥꯡꯁꯤꯗ ꯀꯕꯤꯇꯥꯗꯒꯤ ꯈꯪꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯕꯤꯇꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯤꯡꯁꯤꯅ ꯀꯔꯤ ꯀꯧꯏ ꯑꯗꯨꯒ ꯃꯈꯣꯏꯁꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯁꯤꯟꯐꯝ ꯄꯥꯏꯔꯤ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛꯇꯪ ꯈꯪꯃꯤꯟꯅꯍꯧꯁꯤ ꯀꯕꯤꯇꯥ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯏꯪꯎꯗꯝ ꯀꯣꯏꯔꯤꯡ ꯁꯤꯡ ꯑꯗꯨꯒ ꯃꯥꯁꯦ HRD ꯑꯦꯀꯥꯗꯃꯤꯗ ꯅꯣꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯇ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯏꯃꯥꯗꯤ ꯍꯣꯝ ꯃꯦꯀꯔ ꯃꯥꯒꯤ ꯃꯤꯡꯅ ꯏꯪꯎꯗꯝ ꯅꯟꯗꯤꯂꯥ ꯗꯦꯕꯤ ꯀꯕꯤꯇꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯃꯁꯤꯒꯤ ꯃꯁꯥꯟꯅ ꯑꯁꯤꯗ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯁꯄꯣꯔꯠꯇꯤ ꯇꯧꯕꯤꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯏꯀꯣꯅꯣꯃꯤꯀꯦꯂꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯐꯕ ꯑꯃ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯑꯋꯥꯕ ꯀꯌా ꯑꯃ ꯀꯣꯛꯊꯣꯡ ꯌꯥꯕꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯍꯟꯕ ꯂꯩꯇꯅ ꯑꯗꯨꯃꯛ ꯑꯩꯕꯨ ꯁꯄꯣꯔꯠ ꯇꯧꯗꯨꯅꯇ ꯂꯥꯛꯏ ꯏꯃꯥ ꯄꯥꯕꯨꯡꯅ ꯁꯄꯣꯔꯠ ꯇꯧꯕꯤ ꯍꯥꯏꯕꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯌꯥ ꯄꯦꯁꯤꯐꯤꯛ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯦ ꯃꯁꯤꯗ ꯁꯔꯨꯛ ꯌꯥꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯐꯥꯎꯈꯤꯕ ꯀꯕꯤꯇꯥꯗ ꯐꯥꯎꯈꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯑꯔꯣꯏꯕ ꯇꯥꯏꯇꯜ ꯐꯪꯕꯗ ꯃꯇꯝꯗꯨꯗ ꯐꯥꯎꯈꯤꯕ ꯋꯥꯈꯜꯂꯣꯟ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔꯗꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨꯅꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯃꯛ ꯏꯁꯥꯁꯦ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯀꯟꯇꯦꯁꯁꯤ ꯍꯦꯛ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯁꯥꯁꯤꯗ ꯑꯩꯅ ꯃꯍꯦꯜꯂꯦ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩ ꯂꯩꯖꯗꯦ ꯃꯔꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯑꯩꯕꯨ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯀꯪꯂꯩꯄꯥꯛꯇ ꯍꯟꯕꯗ ꯄꯨꯗ꯭ꯔꯒꯗꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦꯕ ꯑꯗꯨꯒ ꯑꯩꯒ ꯀꯝꯄꯤꯠ ꯇꯧꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯍꯟꯕ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯃꯁꯜ ꯃꯦꯆꯨꯔꯤꯇꯤꯗ ꯑꯩꯉꯣꯟꯗ ꯍꯦꯟꯕ ꯈꯔ ꯂꯩꯈꯤꯕ ꯑꯗꯨꯅ ꯑꯩꯁꯦ ꯂꯧꯔꯔꯣꯏꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯑꯩ ꯐꯪꯉꯔꯣꯏꯗ꯭ꯔꯥꯅꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯑꯃꯗꯤ ꯑꯗꯨꯃꯛ ꯀꯟꯇꯦꯁꯇꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯐꯥꯎꯗꯅꯇ ꯂꯩꯕ ꯍꯦꯛ ꯂꯥꯛꯄꯗꯒꯤꯅ ꯀꯟꯇꯦꯁ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯒ ꯀꯔꯝꯕ ꯀꯟꯇ꯭ꯔꯤꯗꯒꯤꯅꯣ ꯂꯥꯛꯏꯁꯦ ꯀꯟꯇꯦꯁꯇꯦꯟ ꯑꯣꯏꯅ ꯂꯥꯛꯏꯁꯦ ꯀꯟꯇꯦꯁꯇꯦꯟ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤꯗꯒꯤ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯋꯨꯃꯦꯟ ꯕꯣꯗꯤ ꯕꯤꯜꯗꯤꯡꯗꯗꯤ ꯁ꯭ꯇꯦꯔꯣꯏꯗ ꯁꯤꯖꯤꯟꯅꯕꯁꯤꯡꯁꯦ ꯌꯥꯎꯕ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏꯗ ꯑꯀꯤꯕ ꯈꯔ ꯂꯩꯕꯅꯤꯅ ꯗꯣꯄꯤꯡ ꯇꯦꯁ ꯇꯧꯕꯅꯤꯅ ꯌꯥꯝꯗꯤ ꯂꯥꯛꯇ꯭ꯔꯦ ꯑꯁꯥꯝꯗꯒꯤ ꯑꯗꯨꯗꯒꯤ ꯀꯔꯅꯥꯇꯀꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯈꯔ ꯑꯗꯨꯝ ꯂꯥꯛꯑꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯒꯔ ꯑꯣꯏꯅ ꯀꯔꯝꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯀꯟꯇ꯭ꯔꯤꯗꯒꯤꯗꯤ ꯑꯇꯣꯞꯄꯗꯤ ꯂꯥꯛꯄ꯭ꯔꯥ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗꯒꯤ ꯑꯗꯨꯗꯩ ꯍꯪꯒꯔꯤꯗꯒꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯦꯛ ꯂꯣꯏꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔꯑꯣꯜ ꯇꯥꯏꯇꯜ ꯂꯥꯎꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯈꯟꯖꯩ ꯀꯔꯤꯁꯨ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯑꯩ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯀꯪꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯄꯨꯗꯨꯅ ꯆꯠꯂꯅꯤ ꯑꯗꯨꯒ ꯄꯨꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯕు ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯑꯩꯕు ꯁꯧꯒꯠꯄꯤꯔꯛꯏꯕ ꯑꯩꯒꯤ ꯁꯥꯟꯅꯃꯤꯟꯅꯕ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯕꯨ ꯄꯨꯕꯤꯔꯛꯏꯕ ꯑꯩꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯗꯨꯒ ꯖꯔꯅꯤꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯂꯞꯅ ꯃꯤ 11 ꯆꯠꯄꯅꯦ ꯑꯗꯨꯗ ꯅꯨꯄꯤꯁꯦ ꯑꯩ ꯏꯇꯣꯝꯇꯅꯦꯕ ꯂꯣꯏꯅꯃꯛ ꯅꯨꯄꯥ ꯉꯥꯛꯇꯅꯦ ꯑꯩ ꯅꯨꯄꯤ ꯏꯇꯣꯝꯇꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯕꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯔꯒ ꯂꯧꯔꯒ ꯑꯩ ꯂꯥꯛꯆꯕ ꯐꯪꯖꯕ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯐꯥꯎꯖꯕꯁꯤ ꯑꯩꯅ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯕ ꯄꯣꯠ ꯑꯃꯈꯛ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤꯗ ꯒꯣꯜ +, ꯑꯣꯚꯔꯑꯣꯜ ꯐꯪꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯈꯤꯗꯦ ꯀꯔꯤꯒ ꯆꯥꯡꯗꯝꯅꯒꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯑꯗꯨꯒ ꯍꯜꯂꯛꯀꯥꯟꯗ ꯉꯁꯥꯏꯒꯤ ꯇ꯭ꯔꯣꯐꯤꯁꯦ ꯃꯁꯤ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯏꯌꯥꯔꯄꯣꯔꯠꯇ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯌꯥꯝꯅꯒ ꯑꯣꯝꯕ ꯃꯇꯝꯗ ꯀꯕꯤꯇꯥꯗꯤ ꯀꯔꯤꯃꯥꯏꯅ ꯐꯥꯎꯏ ꯑꯩꯅ ꯐꯥꯎꯕꯗ ꯍꯥꯏꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯕꯤꯜꯗꯔꯁ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯁꯛ ꯅꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯁꯔꯤꯇꯥ ꯃꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯑꯩꯁꯦ ꯑꯦꯌꯔꯄꯣꯔꯠꯇ ꯊꯤꯟꯕ ꯀꯌꯥꯔꯛ ꯌꯥꯎꯈ꯭ꯔꯦꯕ ꯃꯗꯨ ꯌꯥꯎꯕ ꯃꯇꯝꯗ ꯑꯩꯅꯁꯨ ꯈꯜꯂꯦ ꯑꯩꯒꯤꯁꯨ ꯑꯩꯅ ꯃꯤ ꯑꯇꯣꯞꯄ ꯊꯤꯟꯕ ꯂꯥꯛꯄ ꯅꯠꯇꯕ ꯑꯩꯕꯨ ꯊꯤꯟꯕ ꯂꯥꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯂꯥꯛꯈꯤꯗꯔꯅꯦ ꯍꯥꯏꯕ ꯈꯜꯂꯨꯕ ꯃꯈꯣꯏꯅ ꯑꯣꯛꯄꯤꯕ ꯃꯇꯝꯗ ꯑꯩꯅ ꯆꯠꯂꯨꯕꯗ ꯈꯟꯈꯤꯕ ꯃꯇꯝ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯑꯣꯛꯄ ꯂꯥꯛꯈꯤꯗꯔꯥ ꯀꯥꯏꯅ ꯈꯜꯂꯨꯕ ꯃꯪꯂꯥꯟ ꯃꯌꯥꯝ ꯑꯃꯗꯣ ꯑꯣꯏꯔꯛꯈꯤꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯝꯕꯁꯦ ꯈꯪꯍꯧꯗꯅ ꯃꯪꯐꯥꯎꯅꯔꯛꯈꯤ ꯌꯥꯝ ꯍꯔꯥꯎꯕꯗꯨ ꯐꯥꯎꯈꯤꯕ ꯄꯨꯛꯅꯤꯡꯗ ꯄꯦꯟꯕꯁꯦꯀꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯀꯕꯤꯇꯥ ꯀꯔꯝꯕ ꯀꯝꯄꯤꯇꯤꯁꯟꯁꯤꯡ ꯑꯅꯛꯄꯗ ꯁꯔꯨꯛ ꯌꯥꯒꯗꯕ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ ꯑꯅꯛꯄꯗ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜꯒꯤ ꯅꯠꯇꯕ ꯀꯟꯇꯦꯁ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯂꯩꯔꯤꯕ ꯅꯦꯆꯔꯦꯜꯗ ꯆꯪꯉꯨꯔꯕꯅꯤ나 ꯐꯤꯕꯝꯁꯦ ꯌꯦꯡꯉꯒ ꯁꯔꯨꯛ ꯌꯥꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯣꯖꯥꯅ INBAꯅ ꯃꯅꯤꯄꯨꯔꯗꯁꯨ ꯃꯤꯁꯇꯔ ꯂꯤꯖꯦꯟꯗ꯭ꯔꯤ ꯃꯩꯄꯥꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯤꯕ
ꯑꯗꯨꯗꯁꯨ ꯁꯔꯨꯛ ꯌꯥꯒꯦ ꯍꯥꯏꯅ ꯈꯟꯕ ꯂꯩꯔꯦ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯃ ꯑꯣꯏꯅ ꯀꯕꯤꯇꯥꯅ ꯀꯔꯤ ꯀꯔꯤꯅꯣ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯔꯤꯁꯦ ꯍꯥꯏꯕꯗꯤ ꯆꯥꯕ ꯊꯛꯄꯗꯅ ꯀꯔꯝꯕ ꯆꯤꯟꯖꯥꯛꯁꯤꯡ ꯆꯥꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯗꯅ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯈꯪꯅꯅꯕ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯏꯟꯁꯄꯤꯌꯔ ꯇꯧꯅꯕ ꯈꯔꯗꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯆꯤꯟꯖꯥꯛꯁꯤꯡꯁꯤꯗꯤ ꯑꯦꯅꯤꯊꯤꯡ ꯑꯩꯈꯣꯏꯅ ꯆꯥꯕ ꯃꯇꯝꯗ ꯈꯨꯗꯤꯡꯃꯛ ꯗꯣꯄꯤꯡ ꯐ꯭ꯔꯤ ꯑꯣꯏꯕ ꯗꯣꯄꯤꯡ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯐꯥꯔꯣꯏꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯥꯍꯩꯗꯕ ꯁ꯭ꯇꯦꯔꯣꯏꯗ ꯗ꯭ꯔꯒꯁꯅꯆꯤꯡꯕ ꯁꯤ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕꯤꯗꯕ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯗ ꯐꯪꯖꯔꯤꯕ ꯅꯦꯆꯔꯦꯜ ꯗꯥꯏꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯅꯥ ꯃꯁꯤꯡ ꯆꯥꯕ ꯌꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯥꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯄ꯭ꯂꯤꯃꯦꯟꯗꯕꯨ ꯑꯣꯏꯔꯁꯨ ꯄ꯭ꯔꯣꯇꯤꯟꯅꯆꯤꯡꯕ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯗꯣꯄꯤꯡ ꯐ꯭ꯔꯤ ꯑꯣꯏꯕ ꯁꯄ꯭ꯂꯤꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯁꯤ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯁ꯭ꯇꯦꯔꯣꯏꯗ ꯈꯛꯇ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯐꯦꯠ ꯄꯔꯁꯦꯟ ꯌꯥꯝꯅ ꯋꯥꯡꯕ ꯀꯥꯡꯕꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯠꯀꯤ ꯆꯥꯡꯁꯤ ꯌꯥꯝ ꯆꯥꯕꯤꯗꯕ ꯑꯗꯨꯃꯛ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯊꯝꯕꯤꯕ ꯊꯥꯎ ꯆꯥꯁꯤꯟꯕꯤꯗꯕ ꯑꯍꯥꯎ ꯑꯊꯨꯝꯁꯦ ꯀꯌꯥ ꯑꯗꯨꯃꯛ ꯆꯥꯕꯤꯗꯕ ꯑꯍꯥꯎꯕꯗꯁꯨ ꯑꯐꯕ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯈꯜꯂꯒ ꯆꯥꯕꯤꯕ ꯏꯁꯥꯗ ꯀꯥꯟꯅꯒꯗꯕ ꯄ꯭ꯔꯣꯇꯤꯟꯒꯤ ꯁꯔꯨꯛ ꯑꯣꯏꯕ ꯚꯥꯏꯇꯥꯃꯤꯟꯁ ꯃꯤꯅꯔꯦꯜꯁ ꯑꯗꯨꯒ ꯄ꯭ꯔꯣꯇꯤꯟꯅꯆꯤꯡꯕꯁꯤꯡ ꯆꯥꯡ ꯌꯥꯎꯕꯁꯤꯡꯁꯦ ꯈꯜꯂꯒ ꯑꯗꯨꯃꯛ ꯆꯥꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯁꯥꯟꯅꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯗꯥꯏꯠ ꯁꯤꯃ ꯋꯥꯠꯂꯤ ꯅꯠꯇ꯭ꯔꯒ ꯋꯥꯠꯇꯦ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯅꯤꯡꯍꯟꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯂꯦꯞꯄ ꯂꯩꯇꯅ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯆꯥꯡ ꯑꯗꯣ ꯑꯗꯨꯃꯛ ꯅꯨꯡꯇꯤꯒꯤ ꯁꯥꯟꯅꯕꯤꯕ ꯑꯗꯨꯒ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯉꯝꯖꯕ ꯆꯥꯡꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯀꯅꯤ ꯀꯕꯤꯇꯥꯅ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯤ ꯌꯥꯎꯕ ꯆꯠꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯒꯤ ꯑꯣꯏꯕ ꯑꯋꯥꯕꯅꯆꯤꯡꯕꯗꯤ ꯊꯦꯡꯅꯈꯤꯕ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗꯨꯁꯨ ꯈꯔꯗꯪ ꯍꯥꯏꯕꯤꯔꯝꯃꯨ ꯌꯨꯝꯗꯒꯤ ꯑꯣꯏꯅꯗꯤ ꯏꯀꯣꯅꯣꯃꯤꯀꯦꯂꯤ ꯐꯤꯕꯝꯁꯦ ꯀꯌꯥ ꯐꯕꯗꯤ ꯑꯣꯏꯖꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯖꯥ ꯁꯥꯄꯝ ꯖꯣꯏ ꯑꯩꯒꯤ ꯀꯣꯆꯁꯤꯅ ꯃꯥꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯅ ꯃꯈꯣꯏꯒꯤ ꯂꯣꯀꯦꯂꯤꯇꯤꯗ ꯑꯩꯒꯤ ꯁꯣ ꯄꯤꯔꯒ ꯃꯈꯣꯏꯗꯒꯤ ꯗꯣꯅꯦꯁꯟ ꯃꯌꯥꯝ ꯑꯃ ꯐꯪꯉꯦ ꯋꯥꯔꯜ ꯚꯤꯖꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯐꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯃꯤꯔꯥꯕꯥꯏꯗꯒꯤꯁꯨ ꯐꯪꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤꯌꯔꯁꯤꯡ ꯏꯌꯥꯝꯕꯁꯤꯡ ꯖꯤꯝꯗꯨꯗ ꯁꯥꯟꯅꯖꯔꯤꯁꯤ ꯅꯨꯄꯤ ꯃꯆꯥꯁꯨ ꯑꯩ ꯏꯇꯣꯝꯇꯅꯦ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯦꯅꯤ ꯀꯟꯇꯦꯁ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤꯗꯃꯛꯇ ꯗꯥꯏꯠꯇꯕꯨ ꯑꯣꯏꯔో ꯏꯀꯣꯅꯣꯃꯤꯀꯦꯂꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯕꯤ ꯗꯥꯏꯠꯇꯁꯤ ꯄꯨꯕꯤꯔꯒ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯂꯤꯗ ꯇꯧꯔꯒ ꯂꯣꯏꯅꯃꯛ ꯁꯄꯣꯔꯠ ꯐꯪꯖꯩ ꯑꯗꯨꯃꯥꯏꯅ ꯌꯨꯝꯒꯤ ꯀꯌꯥ ꯌꯥꯎꯗ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡꯗꯨ ꯈꯛꯇꯅ ꯑꯩ ꯆꯠꯄ ꯉꯝꯃꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯀꯕꯤꯇꯥꯅ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯃ ꯑꯣꯏꯅꯤꯡꯕ ꯑꯗꯨꯝꯕ ꯅꯍꯥꯔꯣꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯒꯠꯂꯛꯂꯤꯕ ꯌꯨꯠꯁꯤꯡꯁꯦ ꯃꯁꯤꯗꯩꯁꯤꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ इनखꯠꯂꯛꯂꯤꯕ ꯅꯦꯆꯔꯦꯜ ꯌꯨꯠꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁ꯭ꯇꯦꯔꯣꯏꯗꯀꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯍꯦꯟꯅ ꯍꯣꯠꯅꯗꯨꯅ ꯃꯈꯣꯏꯒꯤ ꯐꯤꯕꯝꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯃ ꯑꯣꯏꯅ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯒ ꯂꯣꯏꯅꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯔꯁꯅ ꯄꯨꯝꯅꯃꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯅꯤ ꯖꯣꯏ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯀꯕꯤꯇꯥꯅ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯔ ꯍꯥꯏꯕ ꯃꯁꯥꯟꯅ ꯑꯃ ꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯤꯕ ꯌꯨꯠꯁꯤꯡꯗ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤꯗ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛ ꯏꯊꯤꯜ ꯄꯤꯕꯤꯔꯝꯕꯒꯤꯗꯃꯛ ꯇꯨꯡꯗꯁꯨ ꯀꯕꯤꯇꯥꯅ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯂꯥꯛꯀꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯚꯦꯟꯠꯁꯤꯡꯗꯁꯨ ꯆꯦꯝꯄꯤꯌꯟꯁꯤꯞ ꯀꯌꯥꯗꯁꯨ ꯃꯅꯥ ꯃꯊꯨꯝꯅꯆꯤꯡꯕ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯀꯕꯤꯇꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯣꯖꯥ ꯉꯥꯡꯕꯝ ꯁꯥꯟꯇꯤꯀꯨꯃꯥꯔꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥꯁꯤ INBAꯒꯤ ꯍꯣꯜ ꯑꯣꯐ ꯐ꯭ꯔꯦꯝ 1998 ꯑꯃꯁꯨꯡ INBAꯒꯤ ꯋꯥꯔꯜ ꯑꯦꯝꯕꯦꯁꯦꯗꯔ ꯑꯣꯏꯅ ꯍꯧꯖꯤꯛꯁꯨ ꯂꯩꯕꯤꯔꯤꯕꯅꯤ ꯑꯣꯖꯥꯁꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯁꯛꯈꯪꯅꯔꯕ ꯃꯔꯨꯑꯣꯏꯅ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯃ ꯑꯣꯏꯅ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯃꯁꯥꯟꯅ ꯑꯁꯤꯗ ꯍꯦꯟꯅ ꯁꯛꯈꯪꯕꯤꯔꯕ ꯑꯣꯖꯥꯅꯤ ꯑꯣꯖꯥꯗꯒꯤ ꯈꯪꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯔ ꯅꯠꯇ꯭ꯔꯒ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯍꯥꯏꯕꯁꯦ ꯃꯁꯤꯒ ꯑꯇꯣꯞꯄ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯃꯁꯥꯟꯅꯁꯤꯒ ꯃꯁꯤ ꯀꯔꯤꯅꯣ ꯈꯦꯠꯅꯔꯤꯕꯁꯦ ꯑꯣꯖꯥ ꯅꯦꯆꯔꯦꯜꯒ ꯑꯩꯈꯣꯏꯒꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔ ꯑꯩꯈꯣꯏꯅ ꯑꯟꯅꯦꯆꯔꯦꯜ ꯀꯣ ꯑꯟꯇꯦꯁꯇꯦꯠ ꯍꯥꯏ ꯑꯩꯈꯣꯏ ꯅꯦꯆꯔꯦꯜꯁꯤꯅ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯑꯦꯟꯇꯤ ꯗꯣꯄꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯅ ꯑꯣꯂꯦꯝꯄꯤꯛ ꯀꯃꯤꯇꯤꯅ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯦꯇꯤꯒꯣꯔꯥꯏꯁ ꯇꯧꯔꯛꯄꯀꯣ ꯁꯦꯝꯃꯒ ꯂꯩꯔꯕ ꯍꯤꯗꯥꯛ ꯃꯌꯥꯝꯁꯦ ꯃꯁꯤ ꯆꯥꯕ ꯌꯥꯗꯦꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯑꯦꯟꯇꯤ ꯗꯣꯄꯤꯡ ꯑꯦꯖꯦꯟꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯦꯁ ꯇꯧꯔꯒ ꯃꯁꯤꯗꯩꯁꯤꯗ ꯆꯥꯕ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯆꯥꯕꯈꯩꯗꯤ ꯑꯩꯈꯣꯏꯅ ꯊꯤꯡꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯟꯅꯦꯆꯔꯦꯜ ꯒ꯭ꯔꯨꯞ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯇꯧꯕ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯒꯦꯝ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏꯅ ꯅꯦꯆꯔꯦꯜ ꯑꯃꯗꯤ ꯑꯟꯅꯦꯆꯔꯦल ꯍꯥꯏꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯑꯩꯈꯣꯏ ꯅꯦꯆꯔꯦꯜ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯂꯦꯝꯄꯤꯛ ꯀꯃꯤꯇꯤꯅ ꯑꯩꯈꯣꯏꯅ ꯊꯤꯡꯂꯕ ꯑꯩꯈꯣꯏ ꯆꯥꯍꯩꯗꯕ ꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯔꯣꯏꯗ ꯑꯗꯩ ꯍꯣꯔꯃꯣꯟ ꯗꯥꯏꯎꯔꯦꯇꯤꯛꯁ ꯑꯇꯣꯞꯄ ꯗ꯭ꯔꯒ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯟꯍꯦꯟꯁꯤꯡ ꯄꯔꯐꯣꯔꯃꯦꯟꯁ ꯍꯤꯗꯥꯛꯁꯤꯡ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯆꯥꯗꯅ ꯁꯥꯟꯅꯕ ꯀꯥꯡꯕꯨꯁꯤꯅ ꯑꯩꯈꯣꯏꯅ ꯅꯦꯆꯔꯦꯜ ꯍꯥꯏꯅ ꯀꯧꯅꯩ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯇꯦꯁ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏ ꯋꯥꯔꯜ ꯑꯦꯟꯇꯤ ꯗꯣꯄꯤꯡꯅ ꯇꯦꯁ ꯇꯧꯔꯤꯕ ꯇꯦꯁꯁꯤꯡ ꯑꯁꯤ ꯇꯧꯗꯕꯤꯗ ꯃꯣꯏꯅ ꯆꯥꯅꯤꯡꯕ ꯆꯥꯕ ꯑꯗꯩ ꯀꯥꯞꯅꯤꯡꯕ ꯀꯥꯞꯄ ꯑꯗꯒꯤ ꯊꯛꯅꯤꯡꯕ ꯊꯛꯄ ꯍꯥꯏꯗꯤ ꯊꯤꯡꯉꯕ ꯄꯣꯠꯂꯝꯁꯤꯡꯁꯤ ꯁꯤꯟꯅꯔꯒ ꯁꯥꯟꯅꯕ ꯀꯥꯡꯕꯨꯁꯦ ꯐꯦꯗꯔꯦꯁꯟꯁꯦ ꯁꯤꯁꯤꯅ ꯃꯈꯣꯏꯁꯤꯅ ꯑꯩꯈꯣꯏꯅ ꯑꯟꯅꯦꯆꯔꯦꯜ ꯑꯟꯇꯦꯁꯇꯦꯠ ꯍꯥꯏꯅ ꯍꯥꯏ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯈꯦꯠꯅꯕ ꯍꯥꯏꯕꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯆꯥꯕꯁꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯤꯒꯤ ꯃꯁꯥ ꯃꯎ ꯐꯕꯒꯤ ꯍꯤꯔꯝꯁꯤꯗ ꯆꯥꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯤꯟ ꯑꯗꯒꯤ ꯀ꯭ꯔꯤꯌꯦꯇꯤꯟ BCAA ꯒ꯭ꯂꯨꯇꯥꯃꯤꯟ ꯑꯗꯒꯤ ꯚꯥꯏꯇꯥꯃꯤꯟꯁ ꯃꯤꯅꯔꯦꯜ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯃꯔꯝꯗꯤ
ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ unnatural ꯑꯃꯗꯤ natural ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯁꯝꯅ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯗꯕ ꯄꯣꯠꯂꯝꯗꯣ ꯆꯥꯁꯟꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ steroid ꯆꯥꯕ ꯀꯥꯏꯗꯣꯏꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯑꯩꯈꯣꯏꯒꯤ creatine BCA glutamine ꯁꯨꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯟꯅ ꯁꯥꯟꯅꯕ ꯃꯇꯝ ꯖꯤꯝꯗ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯟꯈꯤꯕ ꯋꯥꯠꯂꯛꯄ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯃꯨꯛ ꯆꯥꯁꯜꯂꯒ ꯃꯦꯟꯁꯟꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ untested ꯑꯣꯏꯕ unnatural ꯑꯣꯏꯕ ꯀꯥꯡꯕꯨꯁꯤꯅ ꯆꯥꯔꯤꯁꯤꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯡ ꯑꯣꯏꯗ꯭ꯔꯦ ꯃꯣꯏꯗꯤ ꯇꯣꯉꯥꯟꯕ ꯄꯣꯠꯂꯝ ꯑꯃ ꯃꯣꯏꯒꯤ ꯃꯁꯥꯁꯤꯗ ꯀꯥꯞꯁꯜꯂꯒ ꯄꯔꯐꯣꯔꯃꯦꯟꯁꯁꯤ ꯏꯟꯍꯦꯟꯁ ꯇꯧꯍꯟꯕ ꯀꯣ ꯀꯜꯍꯟꯕ ꯌꯥꯡꯍꯟꯕ ꯑꯗꯒꯤ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯍꯟꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯕꯅꯦꯕ ꯑꯗꯨꯗ ꯂꯨꯔꯤꯕꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯗ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯗꯕ ꯌꯥꯝꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯂꯦꯝꯄꯤꯛ ꯀꯃꯤꯇꯤꯁꯤꯅ ꯊꯤꯡꯕꯅꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯝꯂꯞꯅ ꯈꯦꯠꯅꯕ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯅꯦꯆꯔꯦꯜ ꯁ꯭ꯄꯣꯔꯠꯁ ꯑꯃ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯈꯛꯇ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯐꯤꯠꯅꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯟꯅꯗꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯈꯛꯇꯪ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯐꯤꯠꯅꯦꯁ ꯀꯦꯇꯦꯒꯣꯔꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯈꯜ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯕꯤꯀꯤꯅꯤ ꯑꯦꯟꯖꯜꯁ ꯑꯗꯒꯤ ꯕꯤꯀꯤꯅꯤ ꯗꯤꯚꯥꯁ ꯑꯗꯒꯤ ꯐꯤꯖꯤꯛ ꯃꯤꯁꯇꯔ ꯐꯤꯖꯤꯛ ꯑꯗꯩ ꯕꯤꯆ ꯕॉडी ꯁ꯭ꯄꯣꯔꯠꯁ ꯃꯣꯗꯦꯜ ꯐꯤꯒꯔ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯦꯇꯦꯒꯣꯔꯤꯁꯦ ꯍꯥꯟꯅꯗꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯑꯣꯏꯔꯝꯃꯦ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝꯁꯦ ꯀꯦꯇꯦꯒꯣꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏꯁꯤꯅ ꯅꯦꯆꯔꯦꯜ ꯑꯣꯏꯅ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯃꯊꯛꯇ ꯄꯟꯖꯈꯤꯕ ꯑꯩꯈꯣꯏꯒꯤ steroids hormone diuretics caffeine any kind of stimulants ko ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯗ ꯄꯔꯐꯣꯔꯃꯦꯟꯁꯇ ꯏꯟꯍꯦꯟꯁ ꯇꯧꯕ ꯌꯥꯕ unnatural ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡꯁꯦ ꯃꯁꯤ ꯁꯣꯛꯎꯗꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯁꯤꯡ ꯃꯅꯥ ꯃꯁꯤꯡ ꯑꯗꯒꯤ ꯎ ꯃꯪꯒ꯭ꯔꯥ ꯀꯣ ꯆꯥꯛ ꯑꯗꯒꯤ ꯇꯜ ꯍꯋꯥꯏ ꯀꯣ ꯆꯅꯥ ꯁꯤ ꯂꯣꯏ ꯆꯥꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯣꯟ ꯚꯦꯖꯤꯇꯦꯔꯤꯌꯟ ꯑꯩꯈꯣꯏ ꯁꯥ ꯉꯥ ꯆꯥꯕ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯦ ꯑꯩꯈꯣꯏ ꯉꯥꯁꯤ ꯅꯝꯕꯔ 1 ꯀꯝꯄ꯭ꯂꯤꯠ ꯐꯨꯗ ꯍꯥꯏ ꯃꯁꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯆꯤꯀꯟ ꯕ꯭ꯔꯦꯁ ꯀꯣ ꯆꯤꯀꯟꯒꯤ ꯊꯕꯥꯛꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯠ ꯌꯥꯎꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯝꯄꯤꯇꯤꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯤꯀꯟ ꯕ꯭ꯔꯦꯁ ꯑꯗꯨꯝ ꯆꯥꯏꯑꯕ ꯑꯗꯨꯝ ꯆꯣꯛꯊꯒꯩ ꯆꯥꯏ ꯍꯥꯏꯁꯤꯅꯤ ꯑꯗꯩ ꯋꯥꯍꯩꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯐꯣꯏ ꯑꯗꯒꯤ ꯍꯩꯅꯧ ꯍꯩ ꯃꯈꯜ ꯃꯌꯥꯝꯁꯦ ꯌꯦꯁ ꯀꯤꯍꯣꯝ ꯏꯚꯟ ꯆꯝꯄ꯭ꯔꯥ ꯀꯣ ꯑꯗꯨꯝ ꯂꯣꯏ ꯆꯥꯕ ꯌꯥꯏ ꯇꯧꯕꯗꯕꯨ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯛꯄꯒꯤ ꯀꯟꯇꯦꯁ ꯃꯌꯥꯗꯗꯤꯀꯣ ꯑꯩꯈꯣꯏꯅ ꯍꯩ ꯔꯥꯁꯤ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯆꯥꯁꯤꯜꯂꯨꯗꯕ ꯃꯔꯝꯗꯤ ꯍꯩ ꯔꯥꯁꯤꯡꯁꯤꯗ ꯁꯨꯒꯔꯒꯤ ꯁꯔꯨꯛꯁꯨ ꯌꯥꯝ ꯌꯥꯎꯔꯤꯑꯕ ꯑꯗꯨꯅ ꯐ꯭ꯔꯛꯇꯣꯁ ꯁꯨꯒꯔꯁꯤ ꯌꯥꯝ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯨꯝꯕ ꯆꯤꯅꯤ ꯃꯈꯜꯁꯨ ꯑꯣꯏꯗꯣꯏꯅꯤ ꯍꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯛꯊꯩꯌꯦ ꯑꯗꯨ ꯆꯥꯕꯗꯤ ꯑꯗꯨꯝ ꯆꯥꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯁꯤꯅꯥꯔꯤꯁꯤ ꯌꯦꯡꯂꯒ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯐꯤꯒꯔꯁꯤꯡꯁꯤ ꯌꯦꯡꯂꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯅ ꯍꯣꯠꯅꯔꯒꯗꯤ ꯃꯥꯏ ꯄꯥꯛꯀꯗꯒꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯗꯒꯦ ꯍꯥꯏꯕꯁꯦ ꯍꯥꯏꯕꯗꯤ ꯐ꯭ꯌꯨꯆꯔ ꯁ꯭ꯀꯣꯞ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯀꯔꯝ ꯍꯥꯏꯅ ꯌꯦꯡꯕꯤ ꯑꯣꯖꯥꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯍꯥꯛꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯀꯣ ꯑꯩꯍꯥꯛꯅ ꯊꯦꯡꯅꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯏꯁꯥꯃꯛꯅ ꯑꯩꯁꯤ ꯋꯥꯔꯜ ꯇꯥꯏꯇꯜꯁꯦ ꯑꯩ ꯍꯧꯖꯤꯛ ꯄꯨꯂꯞꯅ 12ꯗꯤ ꯂꯧꯖꯔꯦ ꯑꯗꯨꯒ ꯅꯦꯆꯔꯦꯜ ꯑꯣꯂꯦꯝꯄꯤꯌꯥ ꯍꯥꯏꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯊꯥꯛꯇ ꯂꯩꯕ ꯀꯝꯄꯤꯇꯤꯁꯟꯅꯤ ꯑꯩꯈꯣꯏ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯑꯗꯨꯅ ꯑꯦꯕ꯭ꯔꯤ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕꯗ ꯊꯝꯕꯁꯦ ꯑꯩꯈꯣꯏ ꯅꯦꯆꯔꯦꯜ ꯑꯣꯂꯦꯝꯄꯤꯌꯥꯅꯦꯕꯀꯣ ꯃꯁꯤꯒꯤ ꯅꯦꯆꯔꯦꯜ ꯑꯣꯂꯦꯝꯄꯤꯌꯥꯗ ꯑꯩ 3 ꯂꯧꯊꯣꯛꯆꯔꯦ 3 ꯂꯧꯊꯣꯛꯄꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯑꯩ 3ꯃꯛ ꯑꯩꯁꯤ ꯒꯣꯜ ꯃꯦꯗꯜ ꯂꯧꯔꯕꯅꯦ ꯑꯦꯃꯦꯆꯔꯗ ꯑꯃꯀꯣ ꯑꯗꯩ ꯄ꯭ꯔꯣꯐꯦꯁꯅꯦꯜꯗ 2 ꯑꯩ ꯂꯧꯖꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤ ꯌꯦꯡꯉꯒ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯁꯤ ꯋꯥꯡ ꯆꯥꯎꯕꯁꯨ ꯅꯠꯇꯦ ꯆꯥꯎꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯋꯥꯡꯗꯦꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯩꯁꯤ ꯃꯌꯥꯝꯗꯒꯤꯁꯨ ꯇꯣꯉꯥꯟꯅ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯐꯨꯠ 5ꯃꯨꯛꯇꯅ ꯑꯩ ꯋꯥꯡꯉꯤꯁꯦ ꯑꯗꯨ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯩꯅ ꯃꯣꯏ ꯐꯨꯠ 6.5 ꯋꯥꯡꯕꯗ ꯑꯩꯅ ꯂꯣꯏꯅ ꯑꯗꯨꯝ ꯊꯣꯝꯕ ꯉꯝꯃꯦꯕ ꯗꯤꯐꯤꯠ ꯇꯧꯕ ꯉꯝꯃꯤꯁꯦ ꯍꯣꯏ ꯂꯣꯏ ꯗꯤꯐꯤꯠ ꯇꯧꯔꯦ ꯑꯩꯅ ꯑꯊꯣꯛ ꯈꯨꯗꯤꯡ ꯑꯩ ꯃꯣꯏ ꯊꯣꯝꯕ ꯉꯝꯃꯦ ꯑꯩꯅ ꯃꯣꯏꯁꯦ ꯗꯤꯐꯤꯠ ꯇꯧꯕ ꯉꯝꯃꯦ ꯃꯥꯏꯊꯤ ꯄꯤ ꯉꯝꯃꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯅꯦꯝꯕꯩꯁꯨ ꯅꯠꯇꯦ ꯋꯥꯡꯕꯩꯁꯨ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯆꯨꯝꯕ ꯍꯥꯏꯗꯣ ꯐꯤꯕꯝꯁꯤ ꯆꯨꯝꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯔ ꯅꯦꯝꯕꯒꯤ ꯀꯥꯟꯅꯕ ꯑꯃꯁꯨ ꯂꯩꯌꯦ ꯅꯦꯝꯕꯒꯤ ꯀꯥꯟꯅꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤ ꯐꯨꯜ ꯑꯣꯏꯅ ꯁꯥꯒꯠꯄ ꯃꯇꯝꯗ ꯈꯔ ꯂꯥꯏꯟ ꯊꯣꯛꯑꯦꯕ ꯑꯗꯨ ꯌꯥꯝꯅ ꯋꯥꯡꯕ ꯃꯤꯗꯨꯗꯤ ꯇꯛꯇꯅ ꯆꯥꯗ꯭ꯔꯗꯤ ꯀꯟꯅ ꯆꯥꯟꯗꯦ ꯃꯣꯏꯗꯤ ꯉꯝꯗꯦꯕ ꯑꯗꯒꯤ ꯁꯥꯟꯅꯕꯗꯁꯨ ꯑꯩꯈꯣꯏꯗꯤ khara niyam bese seasonana Manipur gidam te yam chana jabdo koi khara niyam jina koi squat ka tawba khonga sana bese arnon goina wang ni tawbuda koi ne na nungai na ko lumna sana ya aduna natural and sagar phaja koi Manipur gidam te ko koi gi north east ki mi sing yam na kana ba no ne aduna yam na chana hai tar ko aduga amarom dana mo koi sel gi pibam che natural oina tawbu ji sel ji chang chang de koi gi mahok sa gi polem jum char ga aduna supplement khara le cha ya ko aduga unnatural obu mo gi di hai ba koi na chari polem ji cha de ni sigi matak da tu ki matik tang bo mo gi steroids copy ba hormone chari ba adagi diuretic chari ba kamjen thom da de insulin copy ba as chen yam chang ba sa ne mo de aduna steroid cha ba se aseng ba gi har de koi iram dam kang lei pak si de tu ki matik cha na de ram de koi gi sel tu gi pibam je tu ki matik phat de ba tu ki matik phat de du ra koi na sel a so
yana muk tinghallaga Madu suma pandagi pusilakada pot ngata hoi oidori hoi bani. mapane ngata pusilai adu loina pito khidene sel thado khidene ko adu moina title du lawra madu sel du hanjan bangam gudra ayam ban ngam de ba ane koi hakjang ju phana chu leiba ko na ha ju oina leiba Koina sat pasoi ga dori ba. tuing koi chatain aduga koi thamoi da chu ko wakhal ju nungai ba koi di maram de ai khange nungala gai tung ra ju nungala soi hawal kani je khange ba adu steroid cha ba kang pui di moi di yang pa khat le tumba matam ja ai ju hayeng hawal khidrai ne kaina ayam na moi je steroid cha se stage da si ba ko phamba koi competition gi stage si ba adagi gym da si ba adi tumingai da holak da ba si yam thu e moi da di adu koi natural ba koi da di stage da ju koi wandrak pa tau de adagi gym da ju koi pangtharak pa tau de adi tumaga mang nungai na mang naga du nungala du hawala du yam nungai je ba ko si ne koi gi yam na khena ba ai Oza si koi gi role model amani koi youth singi damakta di hairiba koi gi natural bodybuilding haiba masana sigi damakta da hogalagli ba na sing sina hairiba koi gi bodybuilding masana maroina koi natural bodybuilder amoina bagi damakta kari kari haibi nimbele koi gi na natural to ba ko dagi unnatural da to chat pa se ai khoi gi apamani ko to bu da bu ai khoi na apam lambi si chat pa si da khoi na khan ga da bdi ai na chakka da lambi si phabra natra ga chumbra chumdabra hai ji khan ga da ne ba adra ai na kari gumba natural gi lambi si na chalga na kari kana ba ade ai na stereo ki lambi si chalga na kari kana ba ane ai to am de khan ba da na tana ai gi imung da karam ba kana bu por kani ai khunai si da karam ba kana por kani aduga ai le pa si karam ba kana por kani hai ji khar khan da bam thu e adu maru oi na khoi di natural oi se imung manung da chu ko khoi maru ma pang ti na be da su yam nung sin na loina ye ko de imung manung da jo khoi gi asaw ba ka ba khutak da bang phang da saw pi adum bu du yaw te ba khoi chinjak si yam na cham ni ko aduna khoi imung manung khoi cha isu khoi leiba mayam je loina yum nung sin na ko leiba ngame adu bo nakana morom de na khoi gi steroid cha kho pje khoi gi steroid raise hai ba khoi steroid cha ga de khoi gi chai da problem sing saw bu jam thu ba ko tension tuna lakpa yes jam thu ga sa ni sanoi ta phugai na ge ta thingai na ge chi wa kan ju lei ba kara aggressive oi ba do adu khoi gi de adum lei te ma aduna khoi na english ta sum har ga di we are what we eat khoi je khoi na chari bi de pothok ne ba mai ta na khoi na steroid cha ma tham da madu gi reaction je dum phang ne ba khoi na jinja ma cha ma tham madu gi reaction dum la puni na moi na chari ba problem du na di yamna exciting oi ba ko yamna stimulate oi ba sina moi da akai bi si lai duna imung manung ju akai lai adu ta na ta na khoi na karigumba si ba ko patho ga di moi ma cha ma su le ni ko adu kana ni yang bi dai no moi gi gold medal khara lo bi na title khara lo bi na di yo ko yaro e adu chum ma ji asina gi thabak che khoi da di thok te adu na yamna save oi adu na aina haijening ba ji kan haran do ko thana ro sing haijening bi di wakal khar khanda biu mi na tawre haidana ai chu ingani ha bi gi wakal khan bi ganu tung gi khan bi yu imung manung gi khan bi yu kunai se da aina kari pi ba yai ha bi khan bi yu aina haijening adu na che hariga moi da shok biru nu steroid ki lambi da changbiru nu chabiru nu haijening Ozagi wakalon si koi gi hogalakli ba Naharol sina su koi role model amoina ozabu lobiraga tung ilakani ha bi gi asasi mayam punna minagani aina khalli Mathang dam oza RK Rakesh tam lakchage oza si hauji hauji Manipur gi oina koi INBA gi joint secretary oina Liberia duga North East zone gi oina su journal secretary amoina Liberia oza hauji hauji Manipur gi scenario da koi gi natural bodybuilding haibasi masikaram phibam da Liberia masi gi platform si koi gi 2017 da koi gi Sar Shantikumar aina ka ka ni sum kaujaba ka Shantikumar na pusan bilaktana platform si kabak thaba hobani kabak thaba hobadagi 2018 gi 12 August ta khoi si India ma launch tawjare aduga India launch tawbadagi khoi madui matungda October da competition nama tawre matuda khoi gi national si overall India gi loina ma kawra tawda khoi Manipur da gi su matam da association form tawdraga su mayam si invitation kanu tawrakanta khoi Manipur da gi thokla kanta India gi oina form tawde yarakta dana state ama leitaba ya tamina khoi Manipur gi su leita ya dana handak ki chahi da khoi INBA Manipur haina association ama semjare semaga hauji si handak chakriba kaino sida khoi association na player moi tara khallaga Manipur dagi moi tara khallaga haiba Asia Pacific 2019 stage da participate tawbagi khudong chaba ma khoina association na piduna moi gi tanja ma di phangjare en khalli adu angang sing je karmain tawdana khanbi karam stage se kamaina angang sing je khangat pirak pano hariba championship asida participate tawna ba khoi gi announcement ama pire khoi ga moi gi trial selection na khoi gi moi gi body show se international da
ꯆꯥꯡꯗꯝꯅꯔꯨꯗꯣꯏꯅꯤꯅ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯃꯣꯏꯒꯤ ꯐꯤꯕꯝꯁꯦ ꯀꯃꯥꯏꯅ ꯂꯩꯒꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯟꯒꯅꯤ ꯍꯥꯏꯅ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯃ ꯄꯤꯊꯣꯛꯑꯦꯕ ꯇ꯭ꯔꯥꯏꯌꯦꯜ ꯁꯦꯂꯦꯛꯁꯟ ꯑꯃ ꯑꯗꯨꯗ ꯑꯔꯥꯛꯄꯗꯨꯗꯩꯗ 13 ꯃꯨꯛꯀꯤ ꯃꯌꯥ ꯂꯥꯛꯑꯦ ꯂꯥꯛꯄꯗꯤ ꯐꯤꯕꯝ ꯃꯥꯒꯤ ꯀꯟꯗꯤꯁꯟ ꯉꯁꯥꯏꯒꯤ ꯕꯣꯗꯤ ꯐꯣꯝ ꯇꯥꯔꯣꯏꯗꯕ ꯑꯗꯒꯤ ꯈꯔ ꯑꯗꯨꯝ ꯐꯤꯒꯔ ꯈꯔ ꯀꯩꯅꯣ ꯇꯧꯗꯕ ꯃꯌꯥꯝꯗꯣ ꯈꯟꯗꯣꯛꯑꯀꯥꯟꯗ ꯃꯣꯏ 10ꯁꯦ ꯈꯟꯕꯅꯦ ꯑꯩꯈꯣꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯦꯝꯄꯤꯌꯟꯁꯤꯞ ꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯍꯥꯏꯕꯗꯤ ꯇꯥꯏꯇꯜꯅ ꯆꯤꯡꯕꯁꯤ ꯀꯌꯥ ꯐꯪꯕꯤꯔꯛꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯇꯤꯝꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯏꯟꯗꯤꯌꯥꯗꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯃꯥꯒꯤ ꯁ꯭ꯇꯦꯠꯇꯒꯤ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯁꯤꯗ ꯇꯥꯗꯅ ꯏꯟꯗꯤꯌꯥꯗ ꯇꯥꯗꯅ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯈꯛ ꯄꯤꯗꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇꯒꯤ ꯂꯥꯛꯄ ꯃꯌꯥꯝꯁꯤꯒꯤ ꯑꯣꯚꯔꯑꯣꯜ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯣꯚꯔꯑꯣꯜ ꯇꯤꯝ ꯆꯦꯝꯄꯤꯌꯟ ꯐꯪꯗꯅ ꯃꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯆꯧꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯍꯤꯁꯇ꯭ꯔꯤꯗ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯝꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯇꯥꯏꯇꯜ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯆꯦꯝꯄꯤꯌꯟ ꯍꯥꯏꯕ ꯑꯃ ꯐꯪꯖꯗꯅ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯖꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯑꯣꯖꯥ ꯉꯥꯡꯕꯝ ꯁꯥꯟꯇꯤꯀꯨꯃꯥꯔ ꯑꯣꯖꯥ RK ꯔꯥꯀꯦꯁ ꯑꯃꯁꯨꯡ ꯅꯧꯅ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯍꯥꯏꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯈꯣꯡ ꯇꯥꯔꯛꯂꯤꯕ ꯏꯪꯎꯗꯝ ꯀꯕꯤꯇꯥ ꯆꯅꯨꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯨꯅ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯍꯥꯏꯕꯁꯤꯒꯤ ꯃꯁꯥꯟꯅ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯈꯟꯅ ꯅꯩꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯐꯪꯕꯒꯤꯗꯃꯛꯇ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯅꯍꯥꯔꯣꯜꯒꯤ ꯑꯈꯟꯅꯕ ꯊꯧꯔꯝꯁꯤꯗ INBA ꯒꯤ ꯋꯥꯔꯜꯗ ꯏꯟꯚꯦꯁꯇꯔ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯉꯥꯡꯕꯝ ꯁꯥꯟꯇꯤꯀꯨꯃꯥꯔ INBA ꯃꯅꯤꯄꯨꯔꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ RK ꯔꯥꯀꯦꯁ ꯑꯃꯗꯤ ꯑꯦꯁꯤꯌꯥ ꯄꯦꯁꯤꯐꯤꯛ ꯆꯦꯝꯄꯤꯌꯟꯁꯤꯞ ꯏꯪ 2018ꯒꯤ ꯑꯣꯏꯅ ꯋꯨꯃꯦꯟ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ओवरऑल चैंपियनशिप की टाइटल फंगलक्लेबी इंगुदम कविता चनुगा उनदुना वारी साबा उनदुना वारी वाताई साबिखिबी नोंगथोंबम रोमा थौरम असी ताहंजखिबगा लोइनना ngasiगी oinadi naharolgi akhanaba thouramna marupsingda haijari kainarasi